Welcome back my channel ma'am. Ngasi merah chong mana mini ko. Ngasi eti pura full dress ni kutai ka tawaga. Koi merah chong ba mai le na koi ningthau sema sana chaw su yaw de ni ngasi koi Manipur da leba all LT hai tare Kangla da pun doi nai tare adu ki video ni ma'am ngasi video je. Jadi video makata na imnar si ma'am. Ini kau nak mija? Wait, 24 team. Yai pare. Sige, ikaw kita tawag daw ba? Sana ko nung yore, sana ko sila reko. Ayun, manong yung kada usarak keme.
Ada di pulau Pukera nih. Ada di pulau satu yang mana? Nah, ini hingga sekarang kita bahas lagi pun ini dengan tahu sini mau di sini nggak sih dari kita pokoknya jauh sana yang ini Yung lagi, bebas toko na lang tre. Single number 10. Ako sila. Size kaya yaay dulu. Menung jang ya gitu koi ba. Size kaya yaay. Yare menung jang bai bukan tholok bai sa final. Ade ay mi Ai da si glass ni glass ni ma ida. si ke tena ni. Iwan maning je. Chute ka dro. Ada size kaya yaay dulu ba? Ha. Koi family jaga kaya yaay dulu. Kunung ma direct kunung Yang ma. project kono mamang dah. Lalu ayam mah. Maya ako si kono mamang dah breakfast tok dari ko. Wala blo. Sa se sangangi mau si mau ko. Pada ka ba. Lusaka dan ka. Ai chol me tham ge. Unit bai ni yam ba unit ni ma'am mang do video je ko ko. Ini betul ni. Mai kalang ma khong se la gi khale. Unit ba yam eh sidi wa. Ah mamai. Nangga khoya kam galam ni dia. Chalo. Thai chalo. Party nubi utre. Nubi utre party. Somde lao ye somde ki. Sona kan de lao ye. Party. Yama. Mày bị chỗ lại mày bị besar lagi jam siapa swimming pool ini selesai kan
ꯑꯩꯈꯣꯏꯁꯤ ꯀꯪꯂꯥ ꯆꯠꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦꯀꯣ ꯅꯤꯡꯊꯧ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤ ꯑꯗꯨꯒꯨꯝꯂꯕ ꯊꯥꯅꯩꯒꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯃꯂꯤꯌꯥꯐꯝ ꯀꯨꯝꯁꯤꯡ 1992ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯎꯠꯄꯒꯤ ꯊꯧꯔꯝ ꯑꯗꯨꯅꯤ ꯉꯁꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯍꯥꯏꯔꯤꯕ ꯊꯧꯒꯜ ꯑꯁꯤ ꯑꯩꯈꯣꯏ ꯏꯕꯨꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯐꯝꯅꯥꯏꯕꯁꯤꯡ ꯆꯤꯡꯃꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯈꯨꯜꯂꯥꯛꯄꯁꯤꯡꯒ ꯂꯣꯏꯅꯅ ꯑꯃꯗꯤ ꯃꯤꯌꯥꯝꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯂꯝꯕꯤꯗ ꯒꯥꯔꯤ ꯊꯧꯕꯤꯔꯤꯕꯁꯤꯡ ꯅꯥꯒꯦꯠꯄ ꯂꯧꯕꯤꯔꯤꯕꯁꯤꯡꯅ ꯑꯌꯦꯠꯄ ꯄꯤꯕꯤꯗꯅꯕ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯁꯅꯥ ꯀꯣꯂꯣꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯈꯤꯗꯤꯡꯅ ꯉꯁꯤ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯃꯩꯍꯧꯔꯣꯜꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯂꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯑꯣꯏꯕ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯆꯦꯠꯄ ꯃꯔꯤ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯄꯨꯛꯅꯤꯡ ꯆꯦꯟꯅ ꯊꯧꯒꯜꯃꯤꯟꯅꯁꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ 이리로 빡하라! 이리로 빡하라! 이리 털레시면 사나잡으라! 이리 털레시면 사나잡으라! 이리 털레시면 사나잡으라! 지금 있답니다! 있답니다! 지금 있답니다! ꯑꯁꯤꯒꯨꯝꯂꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯑꯗꯨꯒꯤ ꯃꯩꯅ ꯋꯥꯔꯤ ꯇꯥꯡꯅ ꯁꯝ ꯇꯞꯄ ꯀꯥꯡꯕ ꯌꯥꯗ꯭ꯔꯕ ꯃꯁꯤꯁꯨ ꯇꯞꯄ ꯀꯥꯡꯕ ꯅꯥꯏꯗꯅ ꯁꯝꯊꯔꯛꯂꯕ ꯑꯗꯨꯒꯨꯝꯂꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯃꯦꯔꯥꯒꯤ 15ꯅꯤ ꯄꯥꯟꯕ ꯊꯥꯅꯤꯜ ꯂꯩꯄꯥꯛꯄ ꯅꯨꯃꯤꯠꯁꯤꯗ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯌꯦꯛ ꯁꯥꯔ ꯂꯩꯕ ꯐꯨꯔꯨꯞꯆꯥꯁꯤꯡ ꯆꯤꯡꯃꯤ ꯂꯝꯕꯤꯁꯤꯡꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯀꯁꯇꯃꯔꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯔꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯗꯨ ꯉꯁꯤ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯌꯥꯏꯐꯔꯕ ꯈꯣꯡꯆꯠ 3 ꯑꯣꯛꯇꯣꯕꯔ 2025 ꯌꯥꯏꯐꯔꯕ ꯑꯌꯨꯛꯀꯤ ꯄꯨꯡꯐꯝꯁꯤꯗ ꯏꯅꯤꯡꯊꯧꯅ ꯊꯧꯕꯨ ꯑꯣꯏꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗꯒꯤ ꯂꯥꯛꯂꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯁꯅꯥ ꯀꯣꯂꯣꯝꯗꯒꯤ ꯂꯦꯞꯊꯣꯔꯛꯇꯨꯅ ꯉꯁꯤꯗꯤ ꯀꯪꯂꯥ ꯂꯥꯏꯐꯝ ꯇꯥꯅ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯗ ꯂꯝꯕꯤꯒꯤ ꯂꯦꯞꯄ ꯂꯩꯕꯤꯔꯤꯕ ꯈꯣꯏ ꯇꯔꯥꯅ ꯍꯥꯏꯔꯤꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯌꯥꯎꯁꯤꯟꯕꯤꯗꯨꯅ ꯂꯥꯛꯄꯤꯔꯤꯕ ꯈꯣꯡꯆꯠꯁꯤꯡ ꯑꯁꯤꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯕ ꯅꯨꯡꯉꯥꯏꯕ ꯆꯥꯎꯈꯠꯄ ꯌꯥꯏꯐꯕ ꯅꯨꯡꯁꯤꯅꯕ ꯄꯨꯟꯁꯤꯟꯅꯕ ꯑꯊꯨꯡꯂꯕ ꯅꯥꯏꯔꯒꯗꯕ ꯈꯣꯡꯆꯠ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯏꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯐꯝꯗ ꯑꯅꯧ ꯄꯣꯠ ꯄꯥꯡꯖꯔꯤ ꯑꯁꯤꯗ ꯇꯒꯤ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯂꯦꯞꯄ ꯀꯥꯡꯕ ꯅꯥꯏꯗꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯆꯠ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯗꯨꯒꯨꯝꯂꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯋꯥꯅ ꯁꯥꯒꯠꯇꯨꯅ ꯃꯗꯨꯗꯣ ꯃꯁꯤꯁꯨ ꯃꯆꯥ ꯃꯁꯨꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯕꯨ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝꯊꯔꯛꯂꯤ ꯃꯁꯤꯁꯨ
ꯑꯗꯨꯒꯨꯝꯕ ꯊꯧꯔꯥꯡ ꯑꯗꯨ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯆꯠꯆꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯥꯎꯕꯤꯅꯤꯡꯕ ꯂꯥꯛꯄꯤꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯅ ꯌꯥꯎꯕꯤꯗꯨꯅ ꯍꯥꯏꯔꯤꯕ ꯀꯪꯂꯥ ꯂꯩꯐꯝ ꯁꯥꯟꯅꯕ ꯍꯥꯏꯔꯤꯕ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯃꯔꯛꯁꯤꯗ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯊꯧꯅꯥ ꯑꯃꯗ ꯂꯩꯅ ꯍꯧꯖꯤꯛ ꯀꯪꯂꯥꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯕ ꯍꯧꯔꯦꯀꯣ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯏꯃꯨꯡ ꯁꯅꯥ ꯆꯥꯎꯕꯅ ꯊꯧꯕꯨ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯔꯛꯂꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯅꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯑꯃꯠꯇꯅꯤ ꯏꯔꯝꯗꯝ ꯑꯩꯈꯣꯏꯅ ꯉꯥꯛꯀꯅꯤ ꯑꯩꯈꯣꯏꯅ ꯀꯟꯒꯅꯤ ꯑꯃꯗꯨꯗ ꯆꯞ ꯆꯥꯅ ꯂꯦꯞꯃꯤꯟꯅꯗꯨꯅ ꯑꯔꯥꯕꯥꯏ ꯇꯦꯡꯒꯣꯜꯁꯤꯡꯕꯨ ꯂꯦꯞꯄꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯍꯥꯏꯔꯤꯕ ꯈꯣꯡꯐꯝ ꯑꯇꯦꯛꯄ ꯈꯣꯡꯐꯝ ꯑꯁꯤ ꯏꯕꯨꯡ ꯄꯥꯈꯪꯕꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯞꯂꯝꯗꯗꯨꯅ ꯉꯁꯤꯒꯤ ꯊꯧꯒꯜ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯉꯁꯤ ꯀꯧꯕ ꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯃꯔꯥꯏ ꯀꯨꯏꯅ ꯄꯥꯟꯕ ꯆꯨꯝꯅ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯁꯥꯟꯅ ꯆꯥꯛꯍꯧꯕ ꯍꯧꯕ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯂꯩꯍꯟꯕꯤ ꯍꯥꯏꯅ ꯈꯨꯔꯧ ꯆꯥꯎꯊꯣꯛꯗꯨꯅ ꯍꯥꯏꯔꯤꯕ ꯃꯦꯔꯥ ꯍꯧꯆꯣꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯁꯅꯥ
Bitte, hier bei der Ôi, cái poster phải đấy. Lucing Purena, Jingmi Tamina, Arabai Tegola, Ining Taura, Lucing Purena, Jingmi Tamina.
남자가 나오네. Mấy tôi cũng kia thì lắm mọi kia thì lắm cái này nó bạn đây là 이전에 본 거. 이제서 도장 빵을 이런 거 같은 거. 그래요. 이건가? 생민답니다. 생민답니다. 루팅 브레이크 걸어와면 그거나 하나마이 되고라. 박수. 생민답니다. 하나마이 되고라. 루팅 브레이크 걸어와면 이미 겨울에 집에 다녀오나 하나마이 되고라. 하나마이 되고라. 유동 박강만아 이링 다우라. 루팅 부레라. 징민답니다. 야이 버라이. Dari ini sukses di sini. Aduh. Ah, kalau lihat apa kita lihat? Mana lihat? 생민답니다. 생민답니다. 루팅 브레이크 걸어와면 그거나 하나마이 되고라. 박수.
Jamila! Alamai Tegola! Lutin Pulai Kolong Abna! Ini kau lagi siapa sahaja Abna? Alamai Tegola! Salam dai fazabi meyam jinok tu. Fazabi. Noise deh. Kenapa? Agak ngomong Bagian dalam siapa bagian? Kau ni kau kau ni siapa? Oh, kenapa aku? Ah, kenapa lagi pak? Satu bayi. Eh, saya tunggu dulu ke ini ah. Tunggu dulu. Oh, nak kau apa dulu? Ini pun loh, ayam macam ni. Asli kuzi, bisa loro ba. Ayo.
시기 보고 이제 다 하는 거. 내려오면 가볼게. 계속 까이게 돌려라이 해로. 누가 되는 거야? 자. Mấy tất cả thì cặp rồi. Phải nghĩ chân chứ được đâu mà. À nó gặp đâu. Bước bay được bay này.
ตั้งข้าวกันจะได้ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯍꯟꯖꯔꯦ ꯍꯥꯏꯗꯣꯔꯦꯀꯣ ꯃꯌꯥꯝ ꯂꯧꯊꯣꯛꯆꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯨꯝꯗ ꯍꯜꯂꯅꯤꯀꯣ ꯉꯁꯤ ꯚꯤꯗꯤꯑꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯕꯥꯏ ꯕꯥꯏ ꯃꯊꯪ ꯀꯟꯇꯦꯟ ꯑꯃ ꯊꯦꯡꯅꯔꯁꯤ